Sininausing Buran Thaba Maitei na taram nokseri good morning. Malem si sininausing ingde mafam khudimakta kogi lan gi lan ngakta dumaina to thokpa ngakta oina to iko. Syria da so mung makoigi civil lan se mu hawgade sininausing mamangai ti so mu thokrabani 2000 tuye badai da yam kuina mu satharurabani ko pung toy rurabani. Huji Aleppo hairiba koigi yamna maruiba Syria gi city se. Asise laloba singni sininausing loksin gare. Asina maram oiraga Syria gi khoigi lanmi singna makoigi lambi amasung airport sing loina thingjan khare sininausing lan siam na kanslai asina maram oiraga sininausing gaina su ubiramgani Russia na khoigi nokthakta-gi adamaina khoigi thadar kanda landaba madugi matangde video sing Buran Thaba Maitei Facebook page da su aina thagasagibani Aleppo si yamna maraibak thiba city amani Turkey gadi yamna nangna na su leire aduga magi population se hujik chaurangna 21 lakhs mungni aduga magi area se chaurangna khoigi 182 square kilometer mu pak chawi Aleppo se Syria gi khwaidigi chawba amsung sakhotpa city amoirame adubu sahi ke ama sibin war na maram oiraga Aleppo se pura mang tahan khibani adudagi Damascus hariba city asina Syria da khwaidigi chawba city ama oiki Damascus hariba city se Lebanon ga su yamna naknana lei Aleppo hariba city se sininausing Turkey ga thangnana su leiba maramna border mana oireko asina maram oiraga khoigi lalhoba singse sisina khoigi tholangna bagi masa amsu oiba landaningna bagi masa amsu oiba maramdi karigino habi history da yenglurabasu Aleppo se malemgi city mioi benanganna khunda leita duna laikhiba mafam singi manungda challe aduna mamangai gi matamdagi trade and commerce business gi matangdi yenglurabasu city asidagi ayama tawnarame ba sininausing adubu matam sangna Syria da civil lan satharakpa asina maram oiraga hairiba Aleppo hairiba city se pura mang tahan gibne pura pumtoy 2012 tagi 2016 phawda Syria government force ka rebel fighters sing habda relaloba sing ge sininausing khanaraga lakhiko hauji mo hore 2024 asida city ase amana kai hani loksana ba honabada hauji ngarang hanbudi sininausing khogi laloba singna Aleppo hariba city je kudum san kre haiba paw mai sininausing ni soin tabirangani adu wahang ama mulai kana no huji khanariba se haiba Syria government force amasung laloba singi maraktani Syria government force na kana lusingi habida Bashar al-Assad na sininausing lusingi akhoi Bashar al-Assad se magi mapase akhoi Syria gi president oiramiko magi mayamana oigadabadu da magi mayambase laigidabana maram oiraga Bashar al-Assad na oigibane Bashar al-Assad se akhoi London da mase doctor oina thabak tawrmi adu kokthokan da maina ohen khibani maga kanagano khanariba se haibida akhoi laloba singse masidi masing yamna yami akhoi Syrian Arab Republic amasung magi allies sing mayam am leiri Al-Qaeda yauri masida Islamic State yauri Kurdish Syrian Democratic Force yauri ataisu masa mayam am sung thuklei sininausing mamangda thokiba sininausing civil lan adudadi Syrian government na ngamlabasu Aleppo hariba city asidi pura mang takre Bashar al-Assad na Russia Iran na sauna mateng pangi aduga lalhoba singdana America Turkey amasung Israel phawba yauri mateng pangba sidi sininausing aduna west leibaki sininausing pandam se karino Syria kaiba thukaiba sine map ama hapsaramgi sininausing maduda amtang miyang tabiyo Syria ni madugi khoigi map to Syria gi map ni asida khoigi red masuduna Bashar al-Assad na control tawbani aduga atai dudi kaikre aduga west ki leibak singi pandam di Syria thukaiba leibak ya ama semba America west ta mateng panglakadaba adumba leibak na singba kaya ama semka sagat paduneba macen sininausing map to da yauriba khoigi yellow saruk to aduna karino habdo autonomous administration of North and East Syria laikre asi lawsan kharabani sininausing makhoi se atopa leiba ama semna bakan honari semgadawri aduga green habde light green masu mathakta leiriba aduna Syria interim government atopa khoigi group makhan amane moisu makhoisu atopa leiba ama semna bana tragana atopa leiba singda tinjinaba adumagi pandam amada makhoisu leiribani hujik lal hauriba singse amabu oirabasu makhoigi pandamdi sininausing amataneba sengna haibada karino haibada Bashar al-Assad ki government se lokthokpa asineba makhoigi pandamse aduga government atopa ma semba
ꯆꯨꯛꯁꯤꯟꯅꯕ ꯒꯣꯕꯔꯃꯦꯟꯕꯨ ꯑꯣꯏꯔꯁꯨ ꯀꯣ ꯑꯗꯩ ꯑꯃꯠꯇꯕꯨ ꯑꯣꯏꯔꯁꯨ ꯁꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯔꯤꯌꯥꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯃꯇꯥꯡꯁꯦ ꯇꯁꯦꯡꯅ ꯂꯝꯁꯤꯡꯁꯦ ꯃꯁꯥ ꯃꯁꯥ ꯀꯥꯏꯔꯛꯂꯒꯗꯤ ꯇꯔꯀꯤꯗꯁꯨ ꯁꯤꯔꯤꯌꯥꯒꯤ ꯂꯝ ꯃꯁꯥ ꯃꯁꯥ ꯀꯌꯥ ꯑꯃ ꯑꯗꯨꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯇꯤꯟꯁꯤꯟꯈꯤꯕ ꯌꯥꯔꯤ ꯑꯗꯨꯅ ꯕꯁꯔ ꯑꯜ ꯑꯁꯗꯅ ꯏꯔꯥꯟ ꯔꯁꯤꯌꯥ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯅ ꯑꯃꯦꯔꯤꯀꯥꯅ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯅꯁꯨ ꯃꯥꯕꯨ ꯂꯧꯊꯣꯛꯄ ꯄꯥꯝꯂꯤꯕ ꯃꯥ ꯂꯧꯊꯣꯛꯄ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯔꯤꯌꯥ ꯊꯨꯒꯥꯏꯕꯅꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯕꯔꯥꯛ ꯑꯣꯕꯥꯃꯥꯅ USAꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯊꯧ ꯄꯨꯕꯁꯤ ꯂꯣꯏꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯤꯔꯤꯌꯥꯗ ꯆꯥꯎꯅ ꯂꯥꯟꯗꯥꯅꯕ ꯍꯣꯠꯅꯔꯝꯃꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯔꯁꯤꯌꯥꯅ ꯀꯟꯈꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯖꯣ ꯕꯥꯏꯗꯦꯟꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯑꯃꯨꯛ ꯇꯧꯔꯛꯂꯤꯕꯁꯤꯅꯤ ꯑꯗꯨꯅ ꯃꯃꯥꯡꯉꯩꯒꯤ ꯕꯔꯥꯛ ꯑꯣꯕꯥꯃꯥꯅ ꯇꯧꯔꯝꯕꯗꯣ ꯑꯃꯨꯛ ꯔꯤꯄꯤꯠ ꯇꯧꯔꯛꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯥꯟ ꯍꯧꯔꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯕꯁꯔ ꯑꯜ ꯑꯁꯗꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯔꯦꯗ ꯑꯦꯔꯤꯌꯥꯁꯦ ꯊꯨꯒꯥꯏꯕ ꯃꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯊꯛꯇ ꯍ꯭ꯋꯥꯏꯠ ꯑꯦꯔꯤꯌꯥ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯁꯤꯔꯤꯌꯥ ꯁꯦꯜꯕꯦꯁꯟ ꯒꯣꯕꯔꯃꯦꯟꯠꯅ ꯃꯁꯤ ꯑꯃꯦꯔꯤꯀꯥ ꯏꯖꯔꯦꯜ ꯇꯔꯀꯤꯅ ꯃꯇꯦꯡ ꯄꯥꯡꯕ ꯒ꯭ꯔꯨꯞꯅꯤ ꯃꯈꯣꯏꯅ ꯂꯧꯁꯤꯟꯈ꯭ꯔꯕ ꯖꯒꯥꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯦꯞꯇꯨꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯟ ꯀꯂꯔꯒꯤ ꯔꯥꯎꯟ ꯑꯣꯏꯕ ꯖꯒꯥ ꯑꯃ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯑꯃꯦꯔꯤꯀꯥꯅ ꯃꯇꯦꯡ ꯄꯥꯡꯕ ꯁꯤꯔꯤꯌꯥꯟ ꯐꯣꯔꯁ ꯑꯥꯔꯃꯤꯅ ꯂꯧꯁꯤꯟꯈ꯭ꯔꯕꯅꯤ ꯋꯦꯁꯅ ꯄꯥꯝꯂꯤꯕ ꯑꯁꯤꯅ ꯁꯤꯔꯤꯌꯥꯗꯒꯤ ꯕꯁꯔ ꯑꯜ ꯑꯁꯗ ꯂꯧꯊꯣꯛꯄ ꯋꯦꯁꯅ ꯄꯥꯝꯂꯤꯕꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯄꯥꯝꯂꯤꯕꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯔꯁꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤ ꯕꯦꯖ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯔꯤꯌꯥꯗ ꯔꯁꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤ ꯕꯦꯖ ꯂꯩꯔꯤ ꯑꯗꯨꯁꯨ ꯂꯧꯊꯣꯛꯄ ꯑꯁꯤꯅꯦꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯕ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯣꯠꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯏꯖꯔꯦꯜꯅ ꯒꯖꯥꯗ ꯑꯩꯈꯣꯏꯒꯤ ꯅꯩꯕ ꯌꯥꯕ ꯅꯩꯔꯦ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯄ ꯌꯥꯕ ꯍꯥꯠꯈ꯭ꯔꯦ ꯑꯉꯥꯡ ꯃꯆꯥ ꯀꯌా ꯍꯥꯠꯄ ꯌꯥꯕ ꯍꯥꯠꯈ꯭ꯔꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯔꯀꯤꯗꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯈꯤ ꯇꯔꯀꯤꯅ ꯑꯩꯈꯣꯏꯒꯤ ꯏꯖꯔꯦꯜꯗ ꯈꯨꯠ ꯊꯥꯒꯅꯤ ꯑꯗꯨ ꯇꯧꯒꯅꯤ ꯑꯗꯥ ꯇꯧꯒꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯃꯠꯇ ꯇꯧꯈꯤꯗꯦ ꯑꯗꯨꯕꯨ ꯏꯔꯥꯟꯗꯤ ꯌꯦꯡꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯖꯥꯗ ꯀꯌꯥꯔꯛ ꯍꯟꯅ ꯈꯨꯠ ꯊꯥꯔꯛꯈꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔꯅ ꯈꯨꯠ ꯆꯥꯎꯅ ꯍꯟꯒꯅꯤ ꯍꯥꯏꯔꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯇꯔꯀꯤꯒ ꯏꯔꯥꯟꯒ ꯋꯥꯈꯜꯂꯣꯟꯁꯦ ꯌꯥꯝꯅ ꯈꯦꯠꯅꯩ ꯇꯔꯀꯤꯗꯤ ꯕꯁꯔ ꯑꯜ ꯑꯁꯗꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯤꯔꯤꯌꯥꯗ ꯊꯣꯛꯏꯕ ꯂꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯁ꯭ꯇꯗꯤ ꯇꯧꯕ ꯌꯥꯝꯅ ꯂꯨꯏ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯇꯔꯀꯤꯒ ꯊꯪꯅꯔꯒ ꯂꯩꯔꯤꯕ ꯁꯤꯔꯤꯌꯥꯒꯤ ꯂꯝꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯩꯈꯣꯏꯒꯤ ꯇꯔꯀꯤꯒ ꯄꯨꯅꯤꯡꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯕꯁꯨ ꯑꯗꯨꯝ ꯌꯥꯔꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯀ꯭ꯔꯦꯟꯗꯁꯨ ꯔꯁꯤꯌꯥꯒ ꯊꯪꯅꯕ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒ ꯔꯁꯤꯌꯥꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟ ꯁꯣꯛꯅꯕ ꯌꯥꯎꯔꯤ ꯃꯈꯣꯏꯁꯨ ꯔꯁꯤꯌꯥꯒ ꯄꯨꯅꯤꯡꯉꯦꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯏꯔꯝꯕꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏꯀꯣ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ 2024 ꯉꯁꯤ ꯉꯔꯥꯡ ꯑꯁꯤꯗ ꯑꯂꯦꯄꯣ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤ ꯑꯁꯦ ꯕꯁꯔ ꯑꯜ ꯑꯁꯗꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯕꯅꯤꯀꯣ ꯃꯥꯒꯤ ꯑꯦꯔꯤꯌꯥ ꯑꯣꯏꯔꯝꯕꯅꯤ ꯑꯁꯤ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯆꯠꯈ꯭ꯔꯦ ꯂꯥꯜꯍꯧꯕꯁꯤꯡꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯧꯁꯤꯟꯈ꯭ꯔꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯁꯤꯌꯥꯅ ꯆꯥꯎꯅ ꯅꯣꯡꯊꯛꯇꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯤꯕꯤꯜ ꯋꯥꯔꯁꯤ ꯂꯦꯞꯄꯨꯕ ꯀꯨꯏꯔꯕꯅꯤ ꯑꯃꯨꯛ ꯅꯧꯅ ꯍꯧꯔꯛꯇꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯀꯅꯥꯅꯣ ꯂꯩꯔꯤꯕꯁꯤ ꯑꯃꯨꯛ ꯂꯥꯟꯁꯤ ꯀꯅꯥꯅꯅꯣꯕ ꯑꯃꯨꯛ ꯍꯧꯔꯛꯏꯕꯁꯤ 2024 ꯁꯤꯗ ꯖꯣ ꯕꯥꯏꯗꯦꯟ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯥꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯅꯋꯥꯔꯤꯒꯤ ꯃꯅꯨꯡꯁꯤꯗ ꯁꯤꯔꯤꯌꯥꯁꯤ ꯊꯨꯒꯥꯏꯔꯝꯕꯁꯤꯅꯦꯕ ꯃꯥꯅ ꯄꯥꯝꯃꯤꯁꯤ ꯏꯔꯥꯛꯇ ꯇꯧꯈ꯭ꯔꯤꯕ ꯂꯤꯕꯤꯌꯥꯗ ꯇꯧꯈ꯭ꯔꯤꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥ ꯑꯃꯗ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯃꯌꯥꯝꯁꯤ ꯃꯁꯤ ꯃꯈꯣꯏꯒꯤꯗꯤ ꯏꯗ ꯂꯨꯗ ꯇꯣꯡꯗ ꯄꯛꯈ꯭ꯔꯕ ꯀꯩꯅꯣꯅꯦ ꯋꯥꯈꯜꯂꯣꯟ ꯑꯃꯅꯤꯀꯣ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯒ ꯉꯁꯥꯏ ꯃꯤꯂꯤꯇꯦꯟꯁꯤꯡꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯒ ꯑꯃ ꯇꯧꯍꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯄꯩꯁꯥ ꯃꯌꯥꯝ ꯄꯤꯁꯤꯟꯗꯅ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯄꯤꯁꯤꯟꯗꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯈꯣꯏꯒꯤꯁꯨ ꯂꯩꯕꯥꯛ ꯁꯦꯝꯍꯧꯔꯣ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯁꯦꯝꯍꯧꯔꯒꯗꯤ ꯁꯦꯝꯃꯛꯏꯕ ꯂꯩꯕꯥꯛꯇꯨꯅ ꯉꯁꯥꯏꯒꯤ ꯑꯃꯦꯔꯤꯀꯥꯒꯤꯗꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯇꯧꯔꯛꯑꯒꯅꯦꯕ ꯍꯧꯖꯤꯛ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯔꯁꯤꯌꯥꯅ ꯕꯁꯔ ꯑꯜ ꯑꯁꯗꯁꯦ ꯌꯥꯕꯅꯤꯅ ꯔꯁꯤꯌꯥꯒꯤ ꯕꯦꯖ ꯁꯤꯔꯤꯌꯥꯗ ꯂꯩꯔꯤ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯑꯃꯦꯔꯤꯀꯥꯅ ꯑꯃꯨꯛ ꯊꯨꯒꯥꯏꯔꯛꯑꯒꯗꯤ ꯑꯃꯦꯔꯤꯀꯥꯒꯤꯁꯨ ꯑꯃꯨꯛ ꯕꯦꯖ ꯑꯃꯨꯛ ꯊꯝꯃꯛꯇꯧꯔꯤꯕꯅꯦꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯂꯦ ꯐꯣꯡꯗꯣꯔꯛꯂꯒꯁꯨ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯗꯣꯏꯔꯤꯕꯅꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯃꯦꯔꯤꯀꯥꯅ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ ꯂꯥꯏꯐꯗꯤꯕꯤꯅꯤ ꯀꯅꯥꯒꯤ ꯋꯦꯁꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛ ꯂꯦꯞꯇꯨꯅ ꯀꯥꯞꯅꯔꯛꯄ ꯑꯁꯤꯗ ꯃꯤꯆꯝ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯆꯥꯎꯔꯥꯛꯅ 18ꯀꯤ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯑꯁꯤꯗ ꯆꯍꯤ 9 ꯈꯛꯇꯪ ꯁꯨꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯁꯨ ꯌꯥꯎꯔꯤ ꯑꯉꯥꯡ ꯃꯆꯥ ꯌꯥꯎꯔꯛꯄꯁꯤꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯃꯨꯛ ꯌꯦꯡꯕꯤꯌꯨ ꯇꯧꯈꯤꯕꯗꯨꯅꯤ ꯖꯤꯔꯤꯕꯥꯝꯗꯒ ꯊꯥ 9ꯒꯤ ꯑꯉꯥꯡꯗꯨꯅ ꯀꯔꯤꯅꯣ ꯈꯪꯉꯝꯗꯣꯏꯗꯨ ꯃꯆꯥꯗꯣ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯜꯂꯒ ꯄꯝꯂꯤꯕ ꯃꯃꯥꯗꯨꯅ ꯈꯜꯂꯝꯒꯗꯕ ꯋꯥꯈꯟꯗꯨ ꯀꯔꯤꯅꯣꯕ ꯁꯤꯅ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯃꯁꯦꯟ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯁꯦꯟ ꯍꯣꯏ ꯑꯦꯅꯤ ꯍꯤꯔꯝ ꯑꯃꯒꯤꯗꯃꯛꯇ ꯀꯥꯞꯊꯅꯔꯒ ꯍꯥꯠꯇꯣꯛꯅꯧ ꯗꯦꯠꯁ ꯗ ꯅꯦꯆꯔ ꯑꯣꯐ ꯗ ꯋꯥꯔ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯑꯄꯤꯛ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡ ꯌꯥꯎꯔꯛꯄꯁꯤꯗꯅꯦꯕ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯏꯁꯦ ꯑꯩ ꯋꯥꯔꯤꯐꯥꯎ ꯄꯥꯕꯁꯦ
ꯁꯨꯝꯕꯗ ꯏꯟꯇꯔꯦꯁ ꯌꯥꯝꯅ ꯍꯜꯂꯦ ꯐꯖꯅ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯚꯟ ꯏꯔꯤꯕ ꯁ꯭ꯀ꯭ꯔꯤꯞꯇꯨꯗꯒꯤ ꯍꯦꯟꯇꯣꯛꯑꯒꯐꯥꯎ ꯉꯥꯡꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯄꯣꯛꯂꯛꯑꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯂꯩꯕꯥꯛꯀꯤ ꯏꯁꯨꯗ ꯀꯩꯗ ꯅꯩꯅꯁꯤ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯑꯍꯥꯟꯕꯒꯤ ꯆꯦꯅꯦꯜ ꯄꯨꯔꯥꯟ ꯊꯥꯕ ꯃꯩꯇꯩ ꯃꯃꯤꯡꯗꯤ ꯑꯣꯟꯈ꯭ꯔꯦꯀꯣ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯇꯧꯕ ꯌꯥꯗꯕꯗꯒꯤ ꯇꯥꯡꯂꯩ ꯍꯗꯥ ꯑꯣꯏꯅꯥꯝꯑꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯥꯝꯗ ꯂꯩꯔꯤꯕ ꯏꯕꯨꯙꯧ ꯇꯥꯡꯂꯩ ꯍꯗꯥꯒꯤ ꯃꯃꯤꯡ ꯑꯩꯈꯣꯏꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯊꯣꯟꯖꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯂꯧꯖꯕꯅꯦ ꯑꯗꯨꯗ ꯂꯥꯛꯄꯤꯔꯣ ꯂꯥꯏꯞꯇ ꯅꯩꯅꯃꯤꯟꯅꯁꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯃꯔꯛ ꯃꯔꯛꯇ ꯀꯥꯜꯂꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯏꯟꯗꯤꯌꯥꯗ ꯊꯣꯛꯂꯛꯄ ꯌꯥꯕꯅꯆꯤꯡꯕ ꯑꯩꯈꯣꯏ ꯀꯌꯥ ꯑꯃ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯣ ꯑꯁꯤꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯧꯖꯤꯛ ꯁꯤꯔꯤꯌꯥꯗ ꯊꯣꯛꯏꯕ ꯂꯥꯟꯁꯦ ꯅꯥꯀꯟ ꯑꯃꯗ ꯌꯦꯡꯂꯨꯔꯒꯗꯤ ꯕꯁꯔ ꯑꯜ ꯑꯁꯗꯀꯤ ꯒꯣꯕꯔꯃꯦꯟꯒ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯃꯔꯛꯇ ꯈꯟꯅꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗ ꯌꯦꯡꯂꯨꯔꯒꯗꯤ ꯃꯗꯨ ꯅꯠꯇꯦ ꯅꯥꯀꯜ ꯑꯃꯗ ꯌꯦꯡꯂꯨꯔꯒꯅ ꯔꯁꯤꯌꯥ ꯏꯔꯥꯟ ꯑꯃꯁꯨꯡ ꯑꯃꯦꯔꯤꯀꯥ ꯇꯔꯀꯤ ꯏꯖꯔꯦꯜꯒꯤ ꯃꯔꯛꯇ ꯈꯟꯅꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯔꯥꯟ ꯊꯥꯕ ꯃꯩꯇꯩꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯃꯤꯟꯅꯔꯁꯤ